ꯆꯤꯡꯒꯨꯝ ꯄꯥꯡꯅꯝ ꯅꯝꯅꯕ ꯍꯧꯖꯤꯛ ꯃꯔꯣꯏ ꯃꯄꯥꯡ ꯀꯥ ꯅꯣꯏꯖꯔꯤ. ꯌꯦꯡꯉꯟ ꯉꯥꯁꯦ ꯑꯆꯧꯕ ꯂꯩꯇ꯭ꯔꯃꯤꯅ ꯍꯧꯖꯤꯛ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯦ. ꯃꯩꯗ ꯑꯣꯏꯅ ꯅꯝꯃꯦ ꯃꯈꯣꯛꯀ ꯆꯥꯛꯄ ꯈꯪꯄꯣꯠꯇꯦ. ꯍꯥꯏ ꯃꯌꯥꯝ, ꯑꯩꯗꯣ ꯉꯁꯤꯗꯣ ꯏꯆꯝ ꯆꯝꯕ ꯑꯣꯏꯅ ꯆꯥꯛꯇꯣꯔꯦ. ꯆꯤꯡꯒꯨꯝ ꯄꯥꯛꯅꯝꯅꯦ, ꯆꯤꯡꯒꯨꯝ ꯊꯣꯡꯕꯅꯦ, ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ. ꯁꯣꯏꯅ ꯆꯥꯖꯔꯛꯑꯒꯦ. ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯋꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯀꯣ. ꯑꯩ ꯈꯨꯠ ꯍꯥꯝꯃꯕꯅꯦ. ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯔ ꯏꯒꯅꯣꯔ ꯇꯧꯕꯤꯕ ꯌꯥꯗ꯭ꯔꯦ. ꯍꯨꯏ ꯇꯨꯝꯕ ꯂꯩꯔꯦꯕ. ꯊꯣꯡ ꯊꯤꯡꯖꯤꯟꯕ ꯌꯥꯗ꯭ꯔꯦ. ꯆꯥꯛꯁꯦ ꯐꯖꯅ ꯎꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯚꯤꯗꯤꯑꯣꯗ. ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯑꯩꯅ ꯍꯨꯛꯄꯗꯣ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ. ꯌꯥꯔꯦ. ꯁꯧꯒ꯭ꯔꯤꯁꯦ ꯇꯣꯠꯂꯒ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ. ꯍꯥ? ꯆꯤꯡꯒꯨꯝ ꯊꯣꯡꯕꯅꯦ. ꯄꯥꯛꯅꯝ ꯃꯤꯛꯁ ꯇꯧꯔ ꯑꯗꯨꯝ ꯆꯥꯔꯦ. ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯅꯦꯅ ꯃꯨꯛꯕꯥꯡꯁꯤ ꯑꯣꯏꯅ ꯄꯤꯔꯛꯏꯅꯦ. ꯍꯦꯛꯏꯅꯦ. ꯍꯥ? ꯃꯌꯥꯝ ꯍꯥꯎꯔꯦ. ꯁꯤ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ. ꯆꯝꯅ ꯑꯗꯨꯝ ꯇꯧꯔꯦꯀꯣ. ꯍꯥꯎꯔꯦ ꯃꯌꯥꯝ. ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ. ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯔꯛꯄꯗ ꯆꯥꯛꯈꯣꯝꯁꯦ ꯈꯖꯤꯛ ꯍꯣꯒ ꯃꯌꯥꯡ ꯆꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦ ꯆꯥꯕꯗ ꯉꯥꯎꯖꯕꯤꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯅ. ꯄꯥꯛꯅꯝ ꯉꯥꯔꯤꯁꯦ ꯅꯣꯏꯕ ꯆꯣꯏꯗꯕ ꯀꯝ ꯇꯧꯔꯦ. ꯀꯕꯥꯛ ꯑꯃ ꯌꯥꯎꯔꯦ. ꯍꯥꯎꯔꯦ. ꯁꯧꯒ꯭ꯔꯤ ꯃꯄꯪꯒꯤ ꯈꯨꯍꯥꯎꯗꯨꯗꯤ ꯀꯔꯤ ꯍꯪꯒꯥꯝꯅ ꯍꯦꯟꯄꯣꯠꯇꯦ. ꯃꯌꯥꯝ ꯆꯦꯡꯒꯨꯝ ꯊꯣꯡꯕꯁꯦ ꯆꯥꯛꯈꯣꯝ ꯑꯃ ꯇꯧꯔꯒꯦ ꯆꯥꯛꯁꯤꯒ. ꯍꯥꯎꯔꯦ. ꯍꯦꯛꯇ ꯇꯧꯁꯟꯖꯔꯒꯦ. ꯃꯌꯥꯝ ꯆꯤꯡꯒꯨꯝ ꯄꯥꯛꯅꯝ ꯆꯥꯛꯈꯣꯝ ꯑꯃ ꯆꯟꯖꯔꯦꯀꯣ. ꯍꯥ? ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯆꯟꯖꯔꯦ. ꯑꯩꯁꯦ ꯑꯩꯈꯣꯏ ꯆꯤꯡꯒꯨꯝ ꯊꯣꯡꯕꯁꯤꯗꯤ ꯃꯍꯤ ꯌꯥꯎꯍꯟꯗꯕꯤ ꯊꯣꯡꯕꯅꯦ. ꯀꯥꯡꯍꯧꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔꯦ. ꯁꯧꯒ꯭ꯔꯤꯁꯨ ꯌꯥꯝꯗ꯭ꯔꯦ. ꯈꯨꯍꯥꯎ ꯂꯩꯇ꯭ꯔꯦ. ꯃꯌꯥꯝꯀꯣ ꯆꯦꯡꯒꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯗꯤ ꯂꯩꯕꯗ ꯄꯩꯁꯥ ꯄꯥꯝꯃꯨꯕꯤꯒꯅꯣ. ꯃꯥꯗꯤ ꯁꯤꯖꯟ ꯅꯥꯏꯕ ꯍꯤꯟꯖꯥꯡꯅꯤꯅꯀꯣ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯣ. ꯍꯥ? ꯃꯌꯥꯝ ꯑꯩ ꯅꯣꯏꯕꯅꯤꯅ ꯑꯂꯨꯒꯨꯝꯕ ꯈꯔ ꯆꯥꯁꯟꯒꯦ. ꯍꯥ? ꯄꯥꯛꯅꯝꯁꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ. ꯑꯗꯣ ꯉꯥꯔꯤ ꯌꯥꯝꯃꯜꯂꯕ ꯃꯥꯜꯂꯦ. ꯑꯩꯗꯣ ꯈꯤꯇꯪ ꯈꯌꯥꯛꯅꯕ ꯇꯥꯏꯞ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ. ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ.
ꯗꯣꯔꯦ ꯑꯩꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯂꯣꯏ ꯆꯟꯖꯔꯒꯦ ꯃꯍꯤ ꯊꯛꯅꯤꯡꯕꯅꯦ ꯑꯗꯨꯒ ꯃꯍꯤꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯁ ꯆꯦꯜꯂꯦ ꯇꯨꯔꯦꯟ ꯑꯃꯨꯛ ꯆꯦꯟꯒ꯭ꯔꯦꯅꯦ ꯂꯥꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯆꯤꯡꯒꯨꯝꯁꯦꯀꯣ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯌꯨꯝꯗꯒꯤ ꯐꯨꯛꯄꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯄꯤꯛꯑꯁꯨ ꯑꯗꯨꯝ ꯐꯨꯛꯑꯦ ꯍꯥ ꯌꯥꯝ ꯍꯥꯎꯔꯦꯀꯣ ꯂꯣꯏ ꯐꯨꯠꯆꯜꯂꯒꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯝꯇ ꯉꯝꯃꯣ hả mấy sao kìa nè đội bạn em đi ngầm một khăn này thì nó chắc chắn có bây giờ bạn nó chẳng dạy là cái giống tàu này bạn chứ không chẳng khai chắc chắn ra vậy quả áo cái này nè mang hơn chân bạn bây giờ bạn đây là số đây là kìa ngoài trời lắm bạn nè hào đấy đâu mẹ anh sang thì tôi chơi một cái sao bây giờ ai hay nấu gì tặng hai anh đi giặt thôi à ghé hay nấu giờ khơi được bàn mà nè sang ngày giờ đi kusin nama hào tập đó đó mình là jam hào ấy bọc máy sẽ phải vậy bạn nè sai bạn hả món món là mẹ ai video gì ham mà thôi nằm về gì sorry ta thuộc cái phương làm sao thì mẹ ai video gì speaker gọi số mà em thôi ai video gì like share subscribe cho video mà masih sih nấu em sao video gì sân ra kìa hả